Laibak thiba thaudo ama oina Thangna Thinbadagi soktuna laikannaba ngamdana Leikhidraba Imphal East District ki manung channa Palace Compound dagi Maitei Salai Thiyamgi yumda iningthau Maharaja Sanajawba Laisembana chattuna imung manunggi awabada saruk yakhre khongkhang more lambi landslide tawkhre gari mayam panduna laire hairi battery huralambana loken ani Kukina Futhakhre hairi lambi semjindrabadi mari lenaba loisangi official singe thonganda pukhri tawragani Nagaland da isauna maram oiraga miyoi ahum sire flight sing cancel tawkhre National Highway 27 thumjinkhre lamjing maira sapam Robin Hood ki ningsing numina lakpada miyamna haikat laikat tambaga loinana ikai khumna budkhre mitau tambadi thokre atopa leibaki social media da kainom viral chatpa natraga kainom tawbada matau tamdogi ngai leire aidi labubu haido kaino khallure kaisunataba potuda salak sahali lamgi sala masi sangba heli haibagi kokse adum leiri haina arambai tengon gi lusing puren oriba korongan ba khuman gi maikeidagi phongdorokli Nupi amana Thangna Thinbadagi Leikhidraba Nupa gi Hakchang Loukhre Myanmar gi military junta gi mathakta lan horiba Kukila Loukhre masen hatoknare ngamkhai lan thoktuna India da changslakpa militant ama yauna mari turen da irak na duna sire